Maruf anina lagaw da ai thadopada ai kem haibiroi aduga karigumbe chan sogla adine nui ani Manipur da leiba fangoi ngarang ta khangna ban bidugi dama aikhoi se Manipur dai tam thoktoiba aduga hairadi thambal dai chan thare kwak ta nongdai ba thare asuk mamal leina lairem bigum thamjari bi mabo nangna lagaw da thadokpa yabro khangni kumai dogi mathang chehi faw tolop manam ta piroi venga kam ni lo henge sia nongdai bagi mangde chen bu lagaw da thadokpa lagaw khawjari thabiyu thadrabadi fawroi thari makai phawgani thambal da thabiyu thambal da taruk ki manung da manga chaba ngam mi da yambung kai zawrem bagi ichan siza free da pithok sagani minai masa siro nang da noi ni hana hatok laga Manipur de lagaw muthatke lagaw khaw mi roi nong meina kap khaige lagaw thaba mi khuding so makut kap thatke asuk mamal tang de egi sizabu nang da free da pithok ya bro pithoadi pithoe kai zawrem bo thambal de ichan siza sajai ko thaning ba kai tharo lagaw khawjari bu taya sel tamjari ba chagalai inawba lagaw tukai kadaba yambung ke ichan siza mun bala kadaba kai zawrem ba ichan siza kaina bada siki daw hommarem ba lagaw Yang gi ni pan ba ningo chako bu numitta konung momang da taya na lagaw khawgani inaw bana lagaw sel tomgani nongdai re mana Manipur da lagaw khawba matam chupagi oina thingzile power lai tabaning thongba chagi mawa Manipur da chatade taya gi lai bakta kangdrum na pankre inaw bagina nakhang da pan badagi nahi tare as wathingang bai mahini ne amuk hana lagaw di chan tharoi